ngasi phongkhiba tongan Manipuri si phongsingi masum thokhiba thawdo thoksingi maroibi I pausing myamna thamjagi ahanmada sanaleba pausidagi khongosarga masini aikogi Imphal City lei thariba gamla singna dustbin u marum singna mapan thopom onthokle moirang them khangema maitei Imphal City bu taru tanan smart city am ohena na balengang na sem sabagi thabak thorom kya pakhali adubu miyamna wakal taba wat pamadi matam sana thamgadaba dustbin toilet na singba thambidabna koirambal ima kaithilda lei thaduna yaliba gamla dustbin ole kangla pat mapalda horiba uzau pambi singi makhong mapan thopum ole Imphal Municipal Council amadi masigi makhada leiriba NGO sina numit khudingi ayuk nungthilgi matamda Imphal City gi manung taru tanana thamnaba sit sengba amadi amot akai hondokpagi thabuk sathari adubu mafam sana lefam thokpa dustbin sing leitabana maram oiraga ngehaki masada loinariba amotpa plastic na singwa polam sing hekta hondolamba amadi kasin kya thiraga thadaramagi thawong sina phana yamna lengana taru tanana semgalabasu lunanba Imphal City amagi manglandi mami samli pauna kaithil thangal kaithil khoirambal ima kaithil ongi nagyeta matik saba kanglon chumna thamba dustbin amata leiti matam kuinadagi thamlaklaba yumamadi school na singmada thamgadaba sunadaba dustbin kharana tanal leite masina maram oiraga kaithel singna sida dukan amadi potpham phamliba singna amot pakhara yamna leiba mafam aduda adumak dustbin osili masidagi lambi da satliba miyoi singmadi gari singna khara enthokhiba aduna pumjai sairakli miyamna wokhal tabagi sang watpa amadi IMC gi thausil soiba siga mapa sanana leiba sina handakta inangno semgatkiba khoirambal ima kaithel anigi maraki make semkiba mafam taru tananba mafam amoidre amasum mafam sema loirakpa numidangi matamda mainga na thanbada miyamna punamak ahing haiba leitana phajaba adubu yengnaba laknari masum miyam adubu police na koitan tanakhibagi thawdo phawba leki adubu phajaba mafam pamliba miyam sina phajari hariba mafam adura leithaduna yaliba gamla adura plastic bottle hapsili gamla yalaga leisara thariba dusu kanagum amatana nongmuta ising saibasu ude mamingtagi khinkibagum tawri amaramda Imphal City manungda mobile toilet matik sana leitabna kangla patki mapana horiba uzau pamishingi makhongna mapan thokpham amadi dustbin osili masu kangla pat mapalda miyam ngahak pothana balengna phamna basingba semduna thambadagi angang hal khaktana numidang wairamna singma matamda pothafam oinare adubo pothafam oina thamliba mafam singi manakta dustbin thamdaba madi manak nakpa mobile toilet leitabana maram oiraga uzau singi marum thiraga mapan thokpham oire footpath asida asat awok tawriba singsu mapan thokningakpa matamda uzau sing asigi marum thupli maruina kangla pat mapanda thawbal maikagi tata magic amade winger gi parking oisinba sina sumaram oiraga thanga pat mapalasi motsinhanbagi maram oiri kangla pat mapalda asat awok tawriba singa pauksi siga unaduna wari sanabada phongdorakibagi matungina kangla pat paringda ngahak pothanaba phampham nasingba thambiba si yamna phaba khongthangni adubu ngak pothabada mi ayambana asapona singba polam sing sanaba natragana ising hai mahina singba thaknariba ngaktani adubu sariba asapur adugi maku amadi thakli ising adugi bottle hundokpham leitabana kangla pat ki marum oiba amadi hekta thadasinba sina kangla pat asigi mapal kyada bottle plastic na sinba saiba hengalakli loinana kangla pat mapal gari parking oiriba mafam asidasu motpugi sang yamna heli miyam tinpham oiriba mafam asida matik saba mapan thokpham leitabana u marumda thoksinba amadi gari manungda phamna thadarakpa amotpasing lang thoknaramba thengne u marumda mapan thoksilibasing asi kangla pata amuk taduna ising asibu mot hanbada natana footpath asida kong satlibasingda manam namthihanbana sing kodong sadaba kya mayonai saba loikiba kuidribi Imphal City manungi footbridge ki kasin khudingmak kwa mahi othopamole aikhogi khunai sida kasin uba yadabagi satnabi ama leiribasi hana manghanbasangi kasin kara oiba mafamsing kwami osinpham amot akai langthokpam onthokpa si leplaba matamda taru tananu Imphal City ohenma ngamani loinana lenga ki maikedegisu mafam sana dustbin amadi mobile toilet sing thamiyu taru tananba lamdamam ohenbada khunai miyam gi sapsaba thaudang lominasi amasumi kharakhakna lunan Imphal City ohenba yaroi hensu pauksi sida makhatana phongdorakli
Maka satharak poina to pawamana Sandel Sidul Trap ki certificate saduna mayang humdraga taruk job card pairamle. Isteda sida sanglakipa mito miansa humdraga tarupu sasinaba Sidul Trap ki certificate sing pithoklaba matung job card ki kanaba kya phangalamle haina Indigenous Peoples Forum Manipur IPFM ki President Asang Kasarna phongdokre. Wafam masing Major Khulda leba Manipur Press Kapta pangthokipa pawmi singa unaba mada phongdokibani. Makna hai Sandel District ki District Headquarter khakta tuan ba India gi State ki adagi sanglakhiba lamdam asigi yelhau minataba mito miansa kayada sasinaba Sidul Trap ki certificate sing pisilaba matung job card ki ming sanduna kanaba kya sai khargi mamangdagi lauduna leire. Mito miansa humdraga taru asi ahan masanglakpa matamda inner line permit ILP system gi makhada permit lauduna leiramki adubu yamna nungaitaba thawong ama oina miyoi singa sida sasinaba Sidul Trap ki certificate pitoklamani. Hiramasiga mari lainana senari pa miyoi khudimak thidoktu matik sawa thabak lokhanabagi damak kumza English singa taraga mapandagi hauduna mari lainaba singda khanganduna lakhi adubu haujik phawbi oina miyoi singa sigi maming job card ki lauthokpa leitri loina thaudo sida senari ba miyoi sing mari lainaba authority gi maikedi gi phagat pasu thengnade mari lainaba chechang khudimak thagat khrabani mitop sing asina maram zadana job card paiduna leibana maram oraga khudong saraba kyasu akoi bigi miyamna bayona hali senari ba official khudima puthoklaga matik saba sairak pi phamthoi state asigi gelhomi khudimak singna ba thong amani haina lawi job card pairiba mito miancha sing asi makhoi gi phangpham thopa sel sing phangde official kharana sathariba thabak sing asi Indian constitution gi makhada piriba customary law sing mu khongwaina bani makoina sasinaba Sidul Trap ki certificate sing pitokliba sisu law gi wangman sathaba thaba amani hiramasiga mari lainana Manipur gi chief minister nongthongma Birendra su memorandum ama pisinduna matik sawa thabak lokhanaba khangalagani masida natana Indian Penal Code ki section 466 ki matungina mara lairaba sasinaba document sing piramba miyoi sing sigi mathakta su sapsabe action lokhanaba gi dama law court forum na satnaba phirep lawre asiguma thawong sida forum na tumina yengduna laithokloi lamdam asigi miyoi punamaki mafamda sathaba yamna sawba oranba thabak amanaki pawgi mifam aduda Sandel District Headquarter digi Social Workers sing Indigenous People Forum Manipur gi General Secretary Pramanand Thangjam yauna miyoi kyana saryaki atopa pawamana kangla mamangda amuka thokhidriba makhalgi khongjang sangsilagani IRB candidate Manipur lengang na tara suba madi tara mathoi suba IRB gi battalion ani lawbagi phalsai mari helaklaba si phawa lauk thoraktaba sina maramoiduna candidate singna kangla gi gate mamangda Manipur gi puari da amukta oidriba mongda akan makhongjang ama mafam matam naidana sangsilagani haina all Manipur 10 and 11 IRB Riflesmen 2019 base GAC na thadorokpa sirol amana khangalakli GAC sigi secretary kaithalakpam naubuna thadorokpa sirol amana hai lenga sina lamdam sigi na singi awaba si khangsin usinadana tumina laisiliba sigi matangda Manipur da laidiba CSO singna mateng pangbiyu IRB gi candidate oiriba singasi CSO singna sangsin kiba leibaki iho kyada mangjil thaduna songthoktuna lepkiba ngaktani maram misna na singasina awaba tarakpa matamda tumina laithokpigano hauju paliba lenga sigi thawong mawong tada thawong kya sigi matangna mari leinaba Union Home Minister amadi Union Home Secretary gi mafamsu ayiba sirul thaduna Manipur government na singbu otpi riba sigi matangna khanganagani Central Government sponsor torakpa thabak amabu sahi mari namsinduna thamlibasi double engine government ni haijariba lenga sigi asauba asoiba mani hauju paliba lenga sidi double engine lairadana engine yaudraba lenga amani haibada haiman bathokloi IRB haidokpigi matang asi thengthang character thazba pikiba amadi wafamadu ngakpa ngamdragana tumina laisinba miyam punamangna thengnarabani kuiraba matam asi chief minister thazba thamduna ngaiduna lairakibani adubu ngasidi ngaiba ngambagi thongna candidate singi mafamdigi mangkhre maram asina lamdam asigi sengleba leifamlen oiriba kangla mamangda akanba khongjang sangsinanaba phirep lawbani masida saruk yaba lakpa candidate kya adu loina farga jel thamba ngamba soibiyu maduda candidate amatana mai leiduna seloi seolasina makhatana hai candidate singna taliba demand asi democracy sat leba amada satnaba dimane thaba kauraga haidokpiu haibani masida government na ngammi haibigi matagung ngya ki oibu wa ngang duna leibasi khwaidigi mathong huktaba thongamani
recruitment asigi phal hojik phau lauthokpa ngamdana leiriba sigi maram chap chana khanganbiu candidate kya result ngaibada wakhal laina naba yaure amusum election mamangna laingana sakibu wasak sing adu athuba matamna thabak to onthokpiduna lamdam asigi miyamna thengnariba awaba siku hanbiu hainasu sirolosina makhatari makasa tarak poina to papaw anaba sing solun silaga thamlamba center lengakna thingjinkre anaba leyeng migi mingda miyoi kunga taruk asum sangi matau gumna solun silaga thamlamba Imphal East District ki manungsanba yengang pokpigi mayong phungda leiba Bethels House Healing Center kudakti thingjinkre home asida thamlamba inmate kunga taruk ki manungda Nagaland gi miyoi ani yauri Manipur lenga ki Directorate of Health Services ki Directors wariba Supervising Authority Dr. K.S. Sachikumar Mangano khuyek pidna thokiba office memorandum amada Imphal East District ki manungsanba yengang pokpigi mayo phungda leiba Bethel House Healing Center asi di Manipur Nursing Home and Clinic Registrations Act 1992 gi makhada register tawdana salairama thengnare The Manipur Nursing Home and Clinic Registrations Act 1992 gi Section 3 gi makhara kanaguma mi amatana Act asigi makhara register tawduna nursing home natragana clinics salaibi yade loinana Act asigi Section 6 gi makhara Section 3 asigi wangmada thabak tawbo miyoising fine one lupa lising ama thibi gi serak phangbi natragana karigumba sigumba thawdo si hanjina thokpa matamda miyoy adu tha taruk phawba kasum sangna thamba natragana lupa lising ani fine thien natragana animak sarak oina phangbiye phiba masida Bethel's House Healing Center ki Managing Director natragana proprietor na di Manipur Nursing Home and Clinic Registration Act 1992 amasum Rule 1993 ki makhada register tawnaba thabak laukhanaba numit taraga mangani matam piri mara asida Bethel House Healing Center Act asigi makhada registration tawnaba lokhatpham thokpa thabak lokhatriba phawba salaiba lepkadabani hairi amaramda pausi isna phangma pauna hai ngarang Manipur lenga ki Social Welfare Health Department amasum police ki makok thongbu official sing yauna rescue tawkhiba miyai kunga taru adugi manungda Nagaland gi miyoi ani yarongki Nagaland gi yawriba miyoi sing sigi manungda amana masagi sei kunga manga rom ngairi ma sei sigi March thadagi center sida leirakpani aduga atopa amaduna masagi sei kuntraga mari rom sure mangna hokiba August thadagi leirakhiban hairi Home asida Rehabilitation Center natragana ana lengphom ama oiba yaba masak amata leiramkhide loinana home asida counseling tawbagi mami amata taramkhide hairi home asida leiriba miyoi sing asi mapung oina lining laga anaba lengbagi mongna satharamba thengnaki loinana miyoi amamamda tha amada lupa lising taruki sangna lauraga thamlamani masida layingnaba thamlamba miyoi singi marakta kharari sayamagi thifam tokpa senpham thidoklambasu yaure hairi panwa yabadi home asida leiba nupi amaso hangdok piro maku thadok piu haina social media da viral sa post mat thagat narakpadagi Social Welfare Health Department amaso Manipur Police ki team na satuna hakthengna satluraga yengsinmada nupi tara nupa tara ka turuk puna miyoi kun ga turuk yot ki gate palaga solun sinduna thamlambadagi rescue tawkhibani loinana miyoi kun ga turuk adugi manungda nupa tara na Tezpur da leiba halfway home da aduga nupi nipana wangjing da leiba nupi singi halfway home da miyoi anina Bishnupur district ki Surunshipai da leiba di addiction center da amasum miyoi ahumna Jenims da thamduna makha taba layeng sathabawkhre miyoi ahumna yumda hankrabani hanisu pawsna phungdorakli atopa paw amana Netaji Subhash Chandra gi mitam hangdokpa yawnaba minister ngasi Delhi satlagani India Gate ki makhada nauna sagatpa Netaji Subhash Chandra Bose ki mitam September 9 na Prime Minister na sangagadori basida saruk yaruna bagidama se minister nongthongmam beren hayeng Delhi gidama Imphal thadoklagani pausi isna phangma pauna hai Prime Minister Netaji Subhash Chandra Bose ki mitam ama India Gate ki makhada hangdoktuna leba sigi miyamna khusinagadori ba sida saruk yaruna bagidama se minister hayeng nungthulpung amaga minute nifuga manga taba matamda Imphal thadokhigani hairi center na lupa crore Bising tarago hundoiga samriga yangkai sangna paikhatpa Central Vista Project ki sarwa moina thabasi paikhatpani Central Vista Avenue si Bejoy Soktagi India Gate phawgi masang sida angangba granite ki lambi amasum phana singma thambaga loinana akoibada asangba maphamsing samgatnaba changselibani salibase sigi January thara Prime Minister Narendra Modi ni India Gate ki makhada Netaji Subhash Chandra Bose ki asawa mitamama sagani haina laukthokibani asengba mitamadugi sem saba loidriba phawba mafam madura Netaji Subhash Chandra Bose ki hologram ama khinduna leirakhibani
amasum hologram adu January kunga humdoida Netaji Subhash Chandra Bose ki chamaga kunga manga suba mapokumon thauramga mari lainana Prime Minister Narendra Modi na maikhum haidoktuna miyamna khusana khibani sai sigi July da hologram adu lauthoklaga asengba mitam khinmegi thabak changsilakibani foot kungani palom wangba amuba granite na sab mitam September ni pana sanga ka doribani mitam si August tara ga manga fawbra lusin na ba matam pi khibani dubu kona thangda tokhaibe numit ama leplaga sanga do miyamda sinna ba lep khibani so haiki makha satara ko ina hoyelan pawdi to pamarui bi pawsung miyamna thamjage Congress ki Bharat Zoro Yatra ngasi nungthilpung manga dagi kaina kumari digi hauragani MPCC ki President Kemega Sandra CLP leader o ibobi amasung CWC member gai khangam kaina kumari de thungre leba asida lairiba tungan ba phuru kanglup singi miyoi singbu amato oina khusamnaduna leba asu hena mapangal kalnana ba masum leba asida sanariba democracy amasigi laijarakliba unity da singnarakpa miyamgi mayukta All India Congress Committee AICC na sinduna numit chamag yangkhai ni thamanga supna Tamil Nadu gi Kanyakumari dagi Jammu and Kashmir phawgi kilometer 3,500 sangba lambi gi sarukta khongna satkadoriba Bharat Zoro Yatra hayeng nungthilpung manga tarakpadagi Kanyakumari dagi lamtharagani haidi Congress Party ki maikedi ihan hanba khwai digi sangba masum matam khwai digi yamna sangatoriba khongjang asida saruk yana bagidama MPCC gi maikedi gi President Kemega Sandra hanagi Chief Minister amasum CLP gi lusingbu okram ibobi Congress Working Committee gi member gai khangam All India Mahila Congress Committee gi Secretary Kim Haukif amadi NSUIM gi President MD Kabir Nasingba Party gi maruiba thomi sing kaina kumari de thungkre hari ngasi numidang Congress President Kemega Sandraga pauksigi sigagi sanakiba uwari de makna phongdorokiba singi manungda hayengdagi hawgodoriba yatra sigi moinana ayuk pung 3 tarakpadagi Sri Permabuduruda laiba hanagi Prime Minister Rajiv Gandhi gi ningsing khubamda haikale katamgani duga nungthil pung 3 dagi na pung 4:40 tarakpa phawda Thiruvalluvar Memorials Vivekananda Memorials Kamras Memorial Singbada Sukhongsa Sida Saruk Yagada Singna Sapagaloinana Mandapam the Leva Matama Gandhi Ningsing Kubam the Su player meeting Pangtokane Duga Mapamadura National Flag Kusinaviki Torama Pangtolaga Kongsa Sida Saruk Yagadaba Yatrik Sing Mapamadurigi Bistro Tamna Laklaga Nungtilpung Manga Tarakpadigi Kongsa Asi Kaina Kumari Digi Kongsangani Hadi Leba Sigi Puari Oihoragada Congress ki Kongsa Asida Tamil Nadu gi Chief Minister MK Stalin Rajasthan ki Chief Minister Ashok Gehlot namasum Chhattisgarh ki Chief Minister Bhupesh Baghel sarugyagan hadi loinana Kongsa asibu hena masak thoonabagi damak tongan ba civil society organization singi members saniromna miyamna Congress ki Kongsa asibu saugot piu haina phongdo pawkhre hadi makasa tharak poina to papaw manamo nataisa da photo video thagalagani ki halakpat na ha ama phare Uttar Pradesh ki Balia district ki Asan kauba mafamdagi laklaga haujingna Chekon gi youth club manakta lairaba Rithi Kumar Thakur se kungamari apokpa Subhash Thakur kauban ha manakumja inglisingani taragani pandagi maka nungsinar kibi Pauna Kaithildagi Leshabi amada makhoyani gi nungsimari thadaklabanina makhoyani nungsinarakpadagi lainakhiba physical relation gi photo amasum video social media da upload tawragani haiduna ki halakpadagi police na naha asi fagatre na asina nupi masa asida ki halakpada natana contact number amagi WhatsApp ki DP de su nupi masa asigi fi thungdaba photo thagalakre amasum natai sadaba photo sing nupi masa asigi Mamanabi Machin masin manao thokpa amada su thajilakpa laikre haidi adomaina makhoi ani nungsinaraba su nupi masa asigi imungi ahalaman singna naha asibu pamdabadagi makhoi ani sai amarungi mamangdagi nungsimari lainaraktraba matung naha asina hairiba pambai sing si sizinaduna kariguma makhoi ani amuhana nungsinadregadi photo amasum video sing social media ra thagalagani haiduna ki halakpani haidi masigi mayokta nupi masa asina ngarang nungthil pung 3:10 rom tarakpada cyber crime police station report tawrabadagi police na case ma lokhalaga naha asi ngarang mak phagat maku ngasi CGM Imphal West ki court police na puthoraktuna tha sigi mapan phawba numit marini ki police custody remand prayer tawrakpada court na su ayaba pibadagi police custody de remand pikre so haidi Atopa Pawamadana regular director Haptabiki Mayokta Deshamna SCERT office Amuhan Solon Sincre
Manipurgi mahiroising amasung mahiloisangsingi phibam yauna ojasingi phibam phagathanabagidama matamatamgi matung ina lengakta maram saba dimansing tanduna lagliba mahiroisingi lupsingi manungda ama oiriba Democratic Students Alliance of Manipur Desamgi General Secretary M Somorjit Luwangna lusingba lup asigi Thaumisingna hanadagi tanduna lakpa demand thabakta onthoktabagi mayokta ngasi State Council of Education Research and Training ACERT की लम्फेल पाथ लेबो ऑफिस की सोलन सिंखरे देसामना तांद्रो लकप डिमांड सिंगी मनुंगना था तरागत्रे लोम रेगुलर डायरेक्टर हापतना थमलक लिबा ACERT की रेगुलर डायरेक्टर अमा हापगदबनी हाबिगी वाफम तक्सिंदुना लाखिबनी अदोमैना मा हौजिक फावबदा डिमांड सि थबकतो ओंथोरक्तबगी दमा लोइसंग सिगी ऑफिस सोलन सिनबनी हायरदुना ACERT की रेगुलर डायरेक्टर अमा हापत्रीबा फाव लोइसंग सि थिंगजिलगनी हायनसु फोंदोखि लोइसंग सिबु सोलन सिलबा मतुंगदा जनरल सेक्रेटरी न फोंदोखिबदा ACERT की मपुंग फाव डायरेक्टर अमा हापियु हायदुना हायजखिबा कुइरे दुबुंग सि फाव मरि लेनबा अथॉरिटी न तासिनदन लेरपनि हारि लोइना ACERT हारिबा लोइसंग सि माहिरोइसिंग तमगदबा लाइरिक सिंगी सिलेबस फोंबगी थबक तौरिबना मणिपुर की एजुकेशन सिस्टम गिदी यांगलेन सरु ओइबग लोइना मारु ओइब एजुकेशन इंस्टीट्यूट अमसु ओइरिबना हेकि लोइना ngasi देशामगी मैकेरिगी लोइसंग सिबु सोलन सिलिबा खोंजंग सिना अहान मनते हौखिबा मे थादसु लोइसंग सिबु सोलन सिंदुना मकोइना तांदुना लाप डिमांड सिंग तक्सिन किबा लेख्रे मतम अदुदा लैंगा के मैकेरिगी ACERT की रेगुलर डायरेक्टर अमा अककनबा मतम अमगी मनुंगदा हापलगने हाइबगी थाजबा फाव पिरखरबनी हाइके दुबो ngasi फाव थबकतो ओंथोरक्तबनी हाइदि मखासा थरपोइना पोनाफम पाउक्सीदगी खुंगसरगा तोपा पावमना पार्लियामेंट अमसुम असेंबली द नुपीगी सादा कुंथ्रागोमदे रिजर्वेशन थमनबगी मतांगदा सेंटर की मोट कौखरे लोक सभा अमसुम स्टेट पुंबगी लेजिस्लेटिव असेंबली सिंग नुपी सिंगी सादा कुंथ्रागोमदे रिजर्वेशन पीगदबा वुमेन्स रिजर्वेशन बिल 2008 हाना पुथोकनबा थाखिबा PILM की पाकुम पीनबा सुप्रीम कोर्ट ना सेंटर द खंखरे नेशनल फेडरेशन ऑफ इंडियन वुमेन्स न थरकिबा प्ले दुगरानिंग थोकाबा नुमिता जस्टिस संजीव खाना अमसुम जस्टिस JK महेश्वरी की बेंच लिस्ट तौदुना खन्नरबा मतुंग पिटिशनर न सेंटर नोटिस थानबा कोर्टना खंखे प्रियसिन हाई थाजबक क्यारक हना पीखरबा मतुंग अमदी बिल असिगी मरुएबा पन्नमदु मियाम पुम्बना सगोलबा अमदी हौजिक गवर्नमेंट पार्टी याउना mainstream political party sing सगोटखरबा बिल असि हौजिक फाव पास तौदुना लेदि BJP कांग्रेस DMK शिरोमणि अकाली दल कम्युनिस्ट पार्टी ऑफ इंडिया मार्क्सिस्ट बिजू जनता दल समझवादी पार्टी नेशनलिस्ट कांग्रेस पार्टी याउना मरुएबा पॉलिटिकल पार्टी सिंगी इलेक्शन मैनिफेस्टो सिंग द वुमेन्स रिजर्वेशन बिल असि सोयदना पास तौगनी हाइनसु याउखि प्लेयर्सिन मखातना हाय हौजिक गवर्नमेंट पाइरिबा याउना मरुएबा पॉलिटिकल पार्टी सिंगना बिल असिबु सगोतुना लाक्लाबसु ngasi फाव बिल असि पास तौदुना सनहनबगी हुआफम लेत्रि बिल असिबु पास तौदबगी सबसाबा मरमसु हौजिक फाव पीबा ngamdana लेदि इंग्लिश मौद्रगा तरुक्ता अहानबोइना वुमेन्स रिजर्वेशन बिल्स लोक सभा हौदोखिबा मतुंग सही 15 फारबसि फावदा गवर्नमेंट तंक क्या सानदबा मरम क्या पीदुना बिल असिबु पास तौदुना लेदि अमसुम रेस्पोंडेंट पीरिबा ख्वाइदगी मरुइबा मरमदि बिल असि मखाताना पॉलिटिकल पार्टी सिंग की कुपना खनबा मथौ तारी हाबसिनी बिल असि राज्य सभा न कुपना खनरबा मतुंगदा पास तौखिबनी मरम अदुना बिल असि पास तौरबा मतुंगदा पीगदौरिबा खुदोंसाबसिंग अदुसु खनफम थोई हाइना प्ली अदुना पाली इंडिया की कॉन्स्टिट्यूशन नुपी नुपा सब माने हाइना मयेक सेंगना पालबसु इंडियाना निंगतम सही 15 सूरबा फाव मसि थबक्ता ओनथोकपा ngamdana लेदि इंडिया की अपुनबा मिसिंगी साद यांखैरोमदि नुपीन ओइदि अदुबु पार्लियामेंट नुपी की रिजर्वेशन सि साद तरागा मरि खक्त ओइदि मरम अदुना नुपी सिंगी फिबम हेना फगत हननबा तंगाई फदना मसक नायबा थबक खरा लखतपगी मथौ तारे हाइदि मसुम पंचायत पीरिबा रिजर्वेशन सिगी मतेंगना मियामना थगलकपा नुपी मिहुत सिंगना नुपी सिंगा यामना नकनबा पुलिस सिंगदा माय पाकना इन्वेस्ट तौरी हाइदि हैना पाउसी सिना मखातानसु फोंदोरखली अदुगा हौजिकोइनदि म्याम पाउसी मतांगसे लुसिनजरगे मसुम म्याम पुन्ना अनौबा अपडेट ngamiनसी हाइनसु चैनल सिगी मैकेरिगी म्याम माफमना थमजरिदु म्याम हौजिकोइनदि पाउसी मतांगसे लुसिनजरगे एंड थैंक यू